Kurumzari ISTV Paumi and Tabiri Sing Taram Noxari. As a Gimmer Pauda Pollution Topa Tinganaba Tabak Kaya Packet Lagari Haina Nauna Manipur Pollution Control Board Chairman Oeraba Dr. NZ Bizoina Haikre. The Pau Shanona Pizari Manipurda Hosik Toan pollution Kaya Topati could give people Mamadi Mu Bazati Yauna, Tawai Pan Baziba Sing the Kai, but Libasing as a Tinganaba Marina Naba Department Singa Tanarga, Tabak Packet Lagani Haina, Nauna Manipur Pollution Control Board Chairman Oeraba Dr. NZ Bizoina Haikre. Nasimaki the Pantoki Permission Unabada. Manipurda Hosik Ahoba Macol, Amadi, Gadi Makuda Torliba pollution, environment pollution, Amadi, hospital Singaki, Torliba Pataba Singa Simatokaram, the Tenagati have a Sigimatanga, Marila Neba Department Singatana, Tabak Pakalagani, in Pausal Manum, the Chelibanaga to Realamadi, Nabul to Realgi, Pibam, Pagana Mohonagani, Manipurium Tonayamada, open toilet, Lady Basina, environment pollution, Ton Bagimasa, Ama, Liba Asi, Marila Neba Department Tanaduna, pollution talk to Tabak Pakalagani, in Pausargi Manunda, Garigi Masing Hangalapana, Garigi Makutiki who Seminung said, Ton Bagi Madam Ama Webana, Transport Department Katanaduna, Kari Tabak Packet Payabagi, Habitu Yang Singani Haki. Aikoigi Ladiba manpower strength si yengaga hengan lokachin bazi aikoida yana maru ene na khanje bazi water pollution si mai lokachin water pollution si da Manipur da ladiba stagnant water si and also running water river and streams. I remember ultimately Loktak the Taba, Loktak the Tadaba. Simano Yamna Infal Sor may I the Jeliba Nambul Turen, Amasung Masigi tributary like Naga Turen, Naga stream Haita Naga. Aduga even Vaisel streams. Ultimately, it is drained. It is a tributary to Loktak Lake. The Loktak Lake pollution to is a analysis. Tauraga Masigi Potsi, Hanasu Lemon Kali, Adubu, Amadusu, Yangaga, random sample Mayam Lauraga, pollution levels determine Tauraga Masi remedial solution Putopuse Yam Lorena Yam Marueba Amana biomedical byproducts mayam se sigi west totally mayam se garbages maybe waste bisara maybe other infected waste materials biomedical sigi mayam jingsi aikoi karamaina dispose tawi karamaina dispose tawduri hana karamain tawi and what is the required format of disposal. Adu argadi hospital में हमसे कोई yardstick करी तोगदगी incinerator हम लेवल दरकार हुए बस इंदा my capacity do मतुनिना hospital के bed to be मतुनिना मकोई करी चंगी खोली है बसी एक impose तो चंगी Manipur Ladiba Kalup Kudimakna, Magi Kalup Kitabak Taurabasu, Manipuri Amani Habasi Kauganu Haina, Deputy Chief Minister Gakangam Nangasi, Kabuilonda Sanagadaba Drama, Ringza Maitang, Tesha Maigi Yapatoni Torom the Haikre. Dramasi like Draba Kundong Bombergen Rona Iramba, Scribadu, Kabuilona, Handotuna Sanagadavani, Kakulong Laiba, Jeliang Union, Office the Pangtoki Patoromada, Deputy Chief Minister Gekangam, Jeliang Union, Assam Manipur Nagaland, President Amu Kamai, IMC Vice Chairperson Tambalzo Palmai, Amadi Councillor, Golmai, Kalanchunguna, Maru Ebamu Sing, Wena Saruyaki. Daimai Art and Culture Academy na Hanmoina Sanagada Drama Sigi Matanga Amukamain Hakibada, Lake Draba Ipa pushing a Tambira by Tiasasi, Drama Wena Putoktura, Hosaki, Mirror Sing da Kanganba Matau Tai. Deputy Chief Minister Gakangam na Manipur say Art and Culture the Sokot Palamdam Amani, Tribal Singi Maratagi, Jeliang Zatina Art and Culture da Sokot Pagi Mamitai, Manamakatana Hakibada, Manipur the Lady Bakal Kudimak Amatani, Kalup Amana, Tabak Torpada, Mahaksu, Manipuri, Amani Habasi, Kauri the Bani Haki. Legal mayam say, kasi magkano drama sa nagdursi.
this part of Manipuri culture, or parts of Manipuri culture and heritage in the nation. I angamba thogarga samasasi devagasi sakatana linking dinaba ajandanaba hen tanasin ko muaya ko wata papa panasin ni action so we cover the we all Manipuri haiba Manipur haiba ni ba asida Manipuri sa konsen asina awal lain konda magi macu anda man dei satu ai na bayam samaya sana Manipur se masa pasan ni adana we are part of Manipur, we are all Manipuri. Jalero sinau singhange, Tangul sinau singhange, Isnau singhange, or Kam Papala Ite sinau singhange, Muslim sinau singhange, any Purim singhange. I Angamba Thadu, every Manipur say, Sapatanaba, Samasa say, Sapatanaba, Puruk Ayam say, Hena, Imikilina, Sanasinana, Sapat Panumaya, Wata Padava, Adumba, Leba Ama, or Impal West Commando amadi IRB apun bakangbu amana ngasi Impal Police Station gi manung chanba sagaro thaudababu lakaida combing operations athakre combing operation aduda police na UNLF ki lieutenant ni haiba achom anil elai sana jawba ko bamiyo ema ma kilone bigilone na masagi mayum dagi phaki mangondagi phone amasu phagat pangamki Ningol Jai Palamjing Apunba Kalipaki Mangarak Subamapo Kumon Torom Quaketel Leba Lobasig Office the Pang Tokre Lamdamasida Tahi Uhidaba Todo Kaya Tor Libasi Karadang Werabasu Kohanaba Nupi Obisina Pizet Chaksha Kaya Matong Kalaktabasi Toklasi Haina Ningol Jai Palamjing Apunba Kalipaki General Secretary Yanibala Laymana Pongtokle Hauzik Paugi Maratana Tina Bray Amatang Lominasi Dakimatung Namukan Taram Oksari JCB ga loina namang kiba JCB ga driver M Debraj ga seng ba mari makong hauju phawba police na puthok pangamdri ngasi numit tarani pharak laba phawda mahaki chapchaba lagla langjin amata kana gum mi amatana imung manung da khangalak palaitri maku phajnu ratham kiba sigi matang da yaning da phongdok tura khurai thangjam lekai gi lai wang mamang da wakan mi pham sathakre Debraj mang kibagi matang da sakana tumina leslibagi maram karigino atu matam da Debraj tek takhaidra thaduk piru haiba da bi da sathakibo wakan mi pham aduna lamda matum gi mioi kyana saru yaki atu matam da Debraj bu tek takaidna thaduk piru haina saru yaki bi nupi amana phongdorakli koina phamiga ayam apun basi atai ginate Debraj masnam Debraj hai elai to ma masama ase JCB driver ne Mana janam bukri mapan lagi janamgi Anin Kumar Koba lupa magi gari JCB ese thauraga chatki badagi ngaktan ni hare chakhi hai ko ju khang hogre ado chat tharga huji phawa halakta base matang koiman badagi akoi ma je karai dal lege ke joge ha base puthopiro ha bagi damakta magi damak nongai taba phonggo ko ina khamjabe Ngarang numidang pung mapan makhairom taba matamda Porompat Police Station gi manung chanba khurai chingang bom lekai thingom lerek talaiba khangemam ibom sako bo chai humpurom surba mioi amagi sumangda sakhangda basingna bom langsinura pokai henkre bom pokai ba aduda yum gi saruk khara akai atoi thokpa natara asopan amata yaukide bom pokai hen kiba thodok adubu yaning da phongdok tunang asi lamdam adum gi mioi singna khurai chingang bom lekai thingom lerek ta wakan mi pham sathakre jumlak ta bom langsin ba yaning de matungda sugma thodok asi amuhanna thon biganu haina nupi amana phongdorli Asmai tawdana akhoi yumlakta adagi miyam prajatin mamfamda bom langsin bagi haina bi se tokpiu aduna tawriba thoiba thawdo asina aroiba amasung ahuba amasung aroiba ohensi haina thingna mara pabilupna hajer kanana tawribano dagi kanana tawribano karamba lupna no habado athu matamda sengtokpiro Amurum dangasi ayuk angan bada Porompat Police Station gi nongmaibung chakpram lekaida laiba AG Office Assistant AO oiba yumnam dewan gi yum gi sumangda Chinese hand grenade amaliram badagi police na soingam yaudra lokhatkre kana na kari gidamakta bom thamlam bano haiba chap chaba khangmangamdri hoji amutang hana atina break amatang lominasi loselak padamaru ba paw amukana pizari pollution thokpa thingna ba thabak ya paikalagani haina nauna Manipur Pollution Control Board ki chairman oraba Dr. NG Bijoyna haikre ISTV ki pawmiyang tabir basing amukana khurumjari